ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯁ꯭ꯇꯣꯔꯤꯗ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯅ ꯊꯝꯕ ꯌꯥꯗꯕꯗꯣ 26 ꯃꯤꯅꯤꯠ ꯁꯦꯀꯦꯟꯗꯒꯤ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯕꯗꯣ ꯃꯗꯨꯗꯣ ꯈꯤꯇꯪ ꯁꯥꯡꯇꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝ ꯇꯥꯛꯆꯒꯦ꯫ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤ ꯐꯦꯁꯕꯨꯛ ꯊꯝꯅꯔꯤꯁꯦ 24 ꯁꯦꯀꯦꯟ ꯉꯥꯛꯇꯅꯤ ꯃꯌꯥꯝ꯫ ꯑꯗꯣ 24 ꯁꯦꯀꯦꯟꯁꯦ ꯊꯝꯅꯕꯅꯤꯅ ꯈꯔ ꯁꯥꯡꯅ ꯊꯝꯅꯤꯡꯕ ꯃꯤ ꯌꯥꯎꯕꯗꯣ ꯑꯩ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯤ ꯃꯦꯁꯦꯟꯖꯔ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯦꯁꯦꯟꯖꯔꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯁꯤꯗ ꯒꯦꯂꯔꯤ ꯂꯩꯔꯤꯕ 1, 2, 3 ꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯁꯤ ꯒꯦꯂꯔꯤ ꯂꯩꯔꯤꯁꯦ ꯇꯦꯛꯁ ꯏꯕꯝꯒꯤ ꯃꯄꯥꯗ ꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ꯫ एडिटिंग चंसनबिरगा योर स्टोरी हाइबा सिदा चंसनबिरो। योर स्टोरी सिदा चंसनलगा एडिट योर स्टोरी हाइ एडिट तौबिरो। तो एडिट तौब लोरगा मैम कनो बैक तौबिरो। बैक तौरो दुगा सेकेंड 2-3 लेरगा दोंगी फेसबुक ता चंसनबिरो। दुगा दोंगी स्टोरी दो सिदा अपलोड तौरे। अपलोड तौबजे 26 सेकेंड हेंगनी को मैम सी थमजगे। वीडियो से मैम काने खलदी लाइक अमसुंग सब्सक्राइब तौसनबिरमो। चमनाना दोंगी कनोदसु तुम थोलकनी फेसबुक ता जो स्टोरी तो चमनाना जो मैम लाइक तौबिबा कौबिगनो। वीडियो से मतंग लोइसनजगे।